Khusi Chadana Sikhiba celebrity Khara. Hozgan celebrity si lai kum lachabasu kongaini. Adab celebrity su lai maktina tabnina makhush luina si omor amatanate. Makhui Khara madi chumnabu sikide yam onthokpa mongda phibam tadana bikar kaina sikhi. Aduna masigi videos da pudun laksaribasi adum hek tabada as haigadbadgumba yam phibam chadana sikhiba celebrity Kharagi matangdani. Aini yam pamjaba celebrity anisu sigi oh my god ki list ida yauri adum gisu yaur praying bio. Adudi fare hekta husilasi aini yam pamjaba seshakpa king of rock and roll harigasena khangrava Elvis Presley dagi hekta husi Elvis Presley gi on top misi. Iconic Oribe star Elvis Presley adum ayamana loina khangbiramani. Mana 1950s ki matamda machin tumtrip tumkhibo jaragasu still ngasi phawwa malemgi ahumsuba highest selling music artist adu mahakna oiri. Wow! Elvis masagi chahi nifu surukpa swaidagi ma masayam phattaba haibadu oiraki. Karidagi maroina fat yawba chinjak yam toina chaba especially hamburger. Chahi nifugi lanpham hainaribane. Sigi chahi matangsta mana chinjak amada kakta hakchang sajal tawda zoton tawda pangcha cha pangthak hingubadagi magi hakchang gi arumbasi keji chamaga yankhai mapan yaushilakhi bike pawnam phom masam mayeng tahankhre. Elvis aigumba ani mukti lumkhre aduga masi khong hamba yadabi amangbi yekhatpagi anabasu leire. Adumadi kamdore matam madu 1977 mana chahi nifuga ni thoishurpa matamne nong mama mangsangda amangba taru yadabdagi yam kanna sanglei sangamdagi ma heart attack khangtong toksilaga sikhibani. Aduga mona tokriba heart attack makhalasi mayamda tawna ganbadugum nate Valsalva maneuver hai kamai togeda mana amangba taraknaba yam kanna sangbadu daida thamoidagi oxygen yorba i hakchangda hondoroknaba khwaidagi maroiba i utong aorta si chapsin namsin khibani madagi thorakiba heart attack ni. Asumna Elvis Presley mapi tangkai thongda amang sungda sujillaga taraga leramba magi girlfriend na thingnarakhi. As ngarang di grass game sanaraga phone anbam leirehe tu masi irai laiba yamsu interesting oiba game ne madudi 1x bill loire sida tawduisi plane si pukhai khitringi sagi winnings put lahu wi wane aduga sidine ekoi sana pamba amount amhekta sanagi yai kuina ngai kai mana chawbudi heli. Oh yes, aidi amukasu thoire thakibe amount double the thoire thurpa selsi paytm bank tagi lakthoni sida dei topa game singsu yauri under and over dice head and tail asina sing si sanaraga daw buyar gade dom BMW car iPhone laptops gas price makal mathel manasing phangbi yahali registration tawda gi promo code sisinaraga de dom ₹130,000 amadi 150 free spins phangani link comment da hapcharmage apamasing laibak ingbiyo. Music album namda phibam tadana sikhiba kalakar John James. John James Canadian rapper amasuni professional skier amasuni duga stunt artist amasuni 2010 advoida yam maming chatkhiba miyoini magi music video singda stunt jaja tawbugi thoina khangnakhiba mishakni. Adu laibak thibadi ma 2018 da magi music video magi stunt tawbuda mabu sembirpa mapugi manak yauki. Kamai tawgeda mana apai the plane gi masada chatlagadi magi video do viral chatkani view phajagani dra mana khanbaga hekta tawki. Laimai dagi fit chama wangna pariba Cessna hariba piktuk plane asigi masada ma chatlambi. Adubu bigyan gi kokti amata chalai haudrabra karino magi makhungna ne tharuba masana kal nama adu magi hakchang gi arumbaduna namthakiduna khana umthakibani. Matang adu parachute phat khandoga taramagsu phadoni adubu parak pai khudu gyan mangkhibra kaino parachute khandokpai mahtamadi plane masada du ini yalaga plane duga taminarakhi adaidi kabum laukre. Madugi music video dumadi release adum tawkidre. Gundrigi dada Steve Irwin gi on top misi 90s ki matamda sorpa sing Steve Irwin khangba soidana yaubinongane magi crocodile hunter haiba wildlife series adu yam phawkhibane. Gumbir spider lin ekhina manaka changsin baki gdo watan gdo wajiba singsigi manaka stepti magi tokpekta changsin khini duga video namina khini. Dubu nongmadi Steve
Matam madu 2006 ni Steve masagan irulung da magi Ocean's Deadliest haiba anuba documentary ito yam kanna namli. Manasin irulakpada pit nipan pakpadgumba chauba stingray ama thengnarami. Nang ay uradi kuchaw duday da woima hairagadum handurani adubi Steve ti nana naksina yengnaba thoina manakta changsilai. Panbayay stingray mung hazadaba ing tappa jibani moida pharak tarubusi karim tomda behekta thaidoga dum chatkan ma jibani. Adubu kamai tawno sig stingray asdi mina sel hatpi kibira kino yam phajna sawraga lerami jani. Steve na sangsilakpado yam munna yengaga leramaga phalisilakuna magi inchini pan sangba barf aduna Steve ki thabakta yungsilakhi. Shock maduna Steve ki thamoi phawna yungsilakhi adum sire. Masana pamjaba thabak tawna siba haibadubdi oire. John Denver, country roads tell me home. John Denver ki sing nataba living on a jet plane haribi say to the hujusik aigi ringtone oizari. 'Cause I'm living on a jet plane, don't know when I'll be back again. Tan chanaba haigadra sigi saysdi mana sigadori khusi du mangjongna saktuk charambaga haiphet adum manari. Isai mamingsi living on a jet plane da chatlagi haibani. Madudi John Denver plane da chatkibdagi halakidabani sikibani. Mana isai nongmai yam toina chatlingai matam maduda John plane yam toina tongki mama sana sudum marak pilot weraga pai. Adubu October 1997 John sigi long easy hariba chakthikpi akrab asi test to win painaba kakli. Plane simana Monterey Peninsula Airport agi paikhalakpane. Pacific Massacre gi nongthuk tamna parakadavane. Numitu weather gi winadi yam nungai ki lechil nongphai amata thangki de plane pipe gi chap chab tap napa numit amoi ki. Adu biya changakpa pung mangaga minute kunipan chalakpadwaida witnessing na haibada yam ahuba khonjal ama tarki hai. Makholaduna takpari tenbaragi plane adu Massacre da yungsin khre haibane. Denver Kuloiraba pilot amasuni adugu matau karam next tenasi thokribano. Problem si mana chakthik plane do urubda ngau kibdagi thaw hanba thaw check tawba kaw thokibane. Aduna nongthakta thaw loi thokibagi problem ne accident ne. Mana license pilot amor magdi ma thaw gi check soidna torungane. Adugu magi license ti kakkiba jahi amrom phakre aduna ma bhab oi kidabazane. Adubu legend never dies haibaduni magi khonjal le egi phonda ngasisu Yahudi.